Embassy na FONGDORAKHRE Armenia ki Yerevan da leiba Iran ki Embassy na US President Donald Trump na leiba ga dugi laikidraba Supreme Leader Ayatollah Ali Khamenei leiron chanba ki thoram da FONGDORAKHRE warol sing adubu yaning da FONGDORAKHRE yaning da FONGDORAKHRE Iranian Embassy na Donald Trump asi leiba machataba watpa puwari khangdaba amasung mibu ikai khumnadaba mishak amani haina maral susiki Social media da thorakhiba Iranian Embassy ki warol amada Meeyamdi Hatkhiba Yai Adubu Meeyamdi Fidam Napham Oiraba Wakhallondi Manghanba Ngamloi Haiki US President Donald Trump na hanagi Supreme Leader Ayatollah Ali Khamenei Hatkhi haibasi taseng le President Trump na manam nungsiba ligli ama thugai khibadagi manam singadu mafam khudimakta pak sanna sandokre haina Iranian Embassy na FONGDORAKHRE US President Donald Trump na Axios ka akanana unabada US amasung Iran ga lainariba mari amasung Ayatollah Ali Khamenei leiron chanbagi thoramda yetna ningai oiba wafam sing FONGDORAKHRE Iranian Embassy na President Trump ki mayukta yaningtaba warol FONGDORAKHRE Axios na thamakiba Trump ki warol amada US amasung Israel gi apamba force na chatakiba langi hanba numitagi makhoi gi hanagi Supreme Leader Ayatollah Ali Khamenei hatkibadagi leiron chanbagi thoramasi pangthorakibani President Trump na hauzi West Asia da tholiba lan asi waroshin puraknaba Iran gi official singna haijaraki haiba wafam President Trump na Axios cha FONGDORAKHRE ga loinana leiron chanbagi thoramasi loidriba fawba leibak anigi marakta waroshin purakpagi khongthang asi leptuna laikibani hairi leiron chanbagi thoramda Iran gi miyoi singna kaplibasi tawshinnabani hainasu Trump na FONGDORAKHRE